ko phone se angang sing sin na ba oi taragadi hamada play store se sangbiro hai bisi setting jan sembiyu ko angang sing sin ba sinaga da follow taragadi setting sangbiraga sida family da sangbiro aduga parental control se masida on thambiyo adu sigi pin se create to biyo ko sana pamba masing khangde adu adum kono to biyo pin se ai disi seme ko aduga sida apps and games films books yawgani ko masi hai bisi se lowest age group ta thambiyo sina si pulop thambi se si ai sida 3+ sida khak that thame aduga set to biyo sisina angang sing yengba yadaba cinema khangde adagi picture khangde any masi kudimak se control to ngam duni ko adun lowest age ta thambiyo film da sungai re at se most restrictive you se you forms da thambiro aduga books da sungai re se restrict sexually explicit books sida on thambiraga on thambiro aduga save to biyo masina adom angang singna akoi phone do adom phone do pai ba matam da yamna akai ga da angang sing adu yam kai da disturb oi ga da hai ga masi amda thogla aroi ba masi ana setting se sembiyo ko adun ai video se masi kana biro ga di share dum to biyo